Bishnupur district ki Oinasu Loupham da Sajillibasing July taragani thoi Faobada Louthoknaba Khanghankhre. Bishnupur district ki manung da laidiba tongan ba mapumsing da mari lainaba authority ki ayaba yauduna Loupham da Sajillibasing amasung Turel Khongnong National Highway, State Highway, IBR sing bada lam khopsilaga Sajillibasing July taragani thoi gi nungthil pung ahum Faobada takthongnaba matam thakre. District asigi Deputy Commissioner Loupham Bikramjitna Khuyek piduna thokiba order amana hai District Administration Bishnupur na the Manipur Conservation of Paddyland and Wetland Act 2014 na piba kanglon gi wangmada mari lainaba authority gi ayaba yaudana district asigi mafam kayada Loupham sing asi atopa hiramda sizinabagi pau phanglei hiram asiga mari lainana Nambol Bishnupur amasung Moirangge SDO singna laugi mapusingda lona yadaba mawngda Loupham dagi atopa hiramda sizinariba sige matangda Maram Piraknaba Khanghankhre adum oina magpiriba maram adu peningai oide masida natana turel torban amasung atay state land singda MLRN LRA 1960 gi kanglon gi wangmada lam khopsin bagi thabak sa tharak pathengnare National Highway sing state border singda mari laina bagi ayaba yauduna Sajillibasing asina lambi piksinhan bada natana miyamda chawnu khudong sa daba kaya thoghallei loinana lambi sinba amasung iram khonglamda watho kaya lakle Maramasina Manipur Conservation of Paddyland and Wetland Act Section 11 na piba matik mayay sizinaduna Loupham sing hanagi mapam aduda hanjilhanan na bathabak laukhatpagi ayaba pire loina na maram sana lam onthokraba sing padugi na lamge mapudagi Loupham thokpa senpham laukhat na ba ayaba pire Manipur Conservation of Paddyland and Wetland Act 2014 namasung MLRN LRA 1960 gi makada mari laina ba patadar sing amasung lam khopsiliba district asida lairiba miyoy sing na National Highway sing, State Highway sing, Inter-District Road sing amasung atay lambi sing amasung turel torban sing da Sajillibasing thenglabada July taragani thoi gi nungthil pung ahum phawbugi manungda sidokadabani haire amarom da Loupham sing bu mari lainaba authority gi ayaba yaudana lau singu bagi hiramda nataba atopa hiram sing da sizinariba sing na hanagi Loupham ge phibam da hanjilhanana bagi thabak July tarani thoi gi nungthil pung ahum phawbugi manungda pangthokadabani haina palle Masida thawaidaba sing mari lainaba eki matungin na authority na laurakpa khongthangda lam mapusing lam khopsiliba sing na yajagadabani haire ok asiba masa semlaga yonbiganu miyamna sulaibiganu director state asigi mafam kharada hojik ok ta naba yamna khudong thiningai oiba African swine fever sandorokpana hojik kanagumba ok loiriba farmer kharana laina asidagi siraba ok sing masa semdoklaga chanaba yonbagi paw laire maramaduna sigumba thabak asi tawbiganu aduga miyamnasu asigumba sasing asibu laibiganu haina Veterinary and Animal Husbandry gi Director Dr. NG Ibotombi na phongdokre ngarang nungthil sanjen thongda leiba mahaki office ta paumi kharaga unabada Dr. NG Ibotombi na hai state asida hana naramdaba oki laina African swine fever asi hojik narakpaga loinana o kaya sibagi pausu laire department ki maikidagi akanba section thawrang sing laukhatle adubu kanagumba farmer kharana Laina asidagi siraba oksing bu sendong khar khaki damak khalaga masa oina semdoklaga yonba yauri haibagi paw laire asumna farmer singna tawrakpa sidagi hairiba laina asi makata na sandorokpa yabagi oithokpa lei aduga laina asina naraga siraba oki masa adu chabada haksangda kanabasu oide aduga mahausu leitaba sa oi director na hai African swine fever si haukiba ing 2020 da Thaubalge salungpham da leiba Okay farm amaga Imphal East ke wakhada leiba farm amada hanboina sandorokhe madugi matungda tha asigi amada Kamjong district ke Grihang village da sandorokhe aduga tha asigi kunga mari dana veterinary department na chalaiba Kaching district ke manungda leiba hianglam gi figuri farm da laina asi sandorokpa thengnare Dr. Ibotombi na makata na hai department ki maiki dagi laina asi sandokpa hawrakliba farm ge kilometer amagi radius da leiba mafam singda yogliba oksing halaga phumjin bagi thabak sathanaba honare Masiga mari lainana rapid response team mari nasu pungkun mari sukna monitor tawraga leire karigumba hairiba kilometer amage manungda leiba infected zone gi manungda ok loiba yawrabade RRT singda mateng pibaga loinana ok sing adu halaga phumjinanaba laukhulakpa thabak singda mateng pangbiyu hainasu African swine fever ase transboundary disease ne matam amada state asida hairiba laina ase lairamba natte Haukiba ing 2018-19 da Myanmar da hairiba laina asi kanna sandorokpa matamda state asidasu lansilaktanaba haiduna Government of India na guideline amasung advisory na singba phongkhre haukiba 2020 da laina asi state asida sandorokpadagi mapan gi leibak amasung yumthangnariba state singdagi oksing pusilakpa sida thingba leikhravane
Maram aduna state ki boundary gi gate sing da lairiba police paramilitary force amasung department ki staff sing na yamna section na senabaga loina na mapandagi ok pusilakpa sida athingba thambi yu haina director veterinary doctor Ibotombi na phongdok le isagi right ti isana lawjagadaba ne mina pirakadaba natte khaidem mane Manipur Human Rights Commission gi kungamari suba mapo kumon thoram pangthokre lamdam masida leriba miyamna masagi oiba hak phangde haina tumina laigadaba natte isagi hakti isana lawjagadaba ne mina laklaga piragadaba natte haina Manipur Human Rights Commission MHRC gi acting chairperson khaidem mani na phongdokre thangmaiban gi encroach tawbani haiba structure sing Louthoknaba kaknaba matam pire Imphal mayol da leriba assembly constituency singi manungda ama uwairiba 9 thangmaiban assembly constituency gi manung chanba lambi kharada lambi gi saruk lomda footpath drain yauna ayaba yaudana structure sing sajinba dukan sing tapthorokpa structure sing gi mathak thangba saruk sing inthorokpa yauna lambi paring sing da morakai amade yum kai sabana chingbada sijinaba polam sing paisilakpana sathok chasin tawbada khudong sataba amasung apanba thokhanbaga loinana yamna toina traffic jam ohelle amasung parking area phanganre haiduna akaknaba lambi kharada hairiba thawong sing asibu satharamba singna numit 10 gi manungda Louthoknaba notification ama thokre notice asi ngarang laingaki public works department ki executive engineer Imphal West division na thokibane notification asi gi matungina mathakta palliba thawong sing asi chathari haiduna Louthokhinabagi numit 10 gi matam piraba lambi singna thangmaiban lambi khuyathong junction dagi na anoba assembly fauba thangmaiban dagi youth center lairak hizam dewan lairak Chinga kham lampak tagi lamphel supermarket faubugi lambi watham lairak tagi laiden hanjaba lairak faubugi lambi nagamapal dagi philo PHYLO faubugi lambi DM college ki NCC office ka mayoknaba lambi kangjabi lairak rims ki traffic road tagi na lamphel sana kaithel faubugi lambi amasung lamphel supermarket ki lambi ni haire traffic ki kanglon thugaiba sing e court ki khuthangda fine thianana ba thabak lokholakadawre Imphal City ki tongan ba maphamda gari khamjinbana miyamda lambi chathok chasin da chawna khudong chadaba thokhaliba se khara makhai ko honanabagi pandamda Traffic Regulation and Parking Committee TRPC na thabak lokhotpa haukhre hiram asiga mari lenena TRPC ki subcommittee na Imphal gi manungda parking oina sizinariba mapham kaya da koina satuna yengsinba haukhre masiga loinana traffic ki kanglon thugaiba singi mathakta laingak na e court ki khuthangda fine thianana ba wafam khanaba haure haire lamgi map semdok lamba ma jail da Khanghankhre government ki lamgi map semdok semjin tawraga lanai mi amagi mingda pansilamba thokdok ta senabani haiba settlement and land record stop oiramba thiam konjil maning laikai dage thiam ni pamcha chahi humpuga manga ngarang CJM Chief Judicial Magistrate Imphal West ki court na numit 10 ga mangani judicial remand pi badagi jail da Khanghankhre aroi bada tabi ri bapum damak pu thagachari